Nangnako miyoy amabuko yamnako luna tawre khalasiba magi phanana magi khakta matam pumbada khalle khalasiba nangna mabu luna tawriba magi phanana magi khakta matam pumbada khalliba miyoy ado madugi matik chabra haibado hana yengoba miyoy ado nangna tawkhiba nangna magi damakta khankhiba miyam singdo madugi tungda mamal thamgadra haibado matam pumbada ko madu hana yengoba ikhoigi yumda ko ikhoigi ima ipa singchena ko magi macha masu singchena heng chawraga punna laiminana makhallaga ko yumse nongma nonggi chawthuknan ma honaga aduga ko aikoi mioi mi ama laiba ko magi macha masu singchina heng chawraba kanda ko magi macha masu singchega loinaraga ai mapalamda laikhragani ka hairaga ko mapalamda laikhiba nang amuktang ko yum mai kai do ko laitrok tuna lairaduna yenglauba nangi ima ai pasing na ko nang na heng chawraga nangi na chana su singa punna laigani haina sakhiba yum mado madudai du ko nangi ima ai pasing do na ko nangi mai kai yengladuna aigi icha do karamba matamda halakada ba khanduna ko matam pumbada ngaina laiba ugani ba Hey guys, ngasi soina ko fajakraba nungsikraba wari ama puduna lakchariba aigi viewers aigi video asibu yengbiriba miyamna nungsibiduna channel ase subscribe tawbiramgani thajaiba subscribe ki button ase nakoigi oina di free ni bako nakoigi subscribe amamamna aigi punsida ahongba kya ama purakpiba aduga nakoina karigo ma subscribe tawbiningdaba thoklaga su ko like macha matang pibiramoba ngasi gi wari ase akoigi kai amasung hamengi wari neba kai ase magi macha kharaga loina nako chingda ko chinjak tan ba chatpaniba mataw sumna chatpasida ko kai asigi macha singchina ko khara khara tawna chatpada achum wasalakpadagi kai asina ko magi macha ase mafam amada thamlamlaga habi ma se chi ko chinjak tan dagi chinjak thigadagi thokhibani ba asigi matang asida ko aikoigi hameng amana laklaga ko kai macha singchina ko kaptuna leiba ubani ba hameng sina khanbani ba makhoiche habi chak lamlaba male haiduna adu khallaga ko hameng aduna ko kai macha singduda ko sangom pithakpani ba kai macha singduda mana sangom pithakliba mata asida ngasai gi kai macha singdogi ko mama se lakpani ba mama sina laklaba kanda ko ngasai gi hameng aduna ko magi macha aduda ko haibidi sangom pithakpado ubda mase yam kanna saubani ba ngasai gi kai mama aduna ko hameng ase hat ke haina chenchelakpada ko ngasai gi kai macha singduna ko ngasai gi magi kai mama aduda haibani ba ko mabu hatpi ko no mana ikhoide ko sangom pithakpani haiduna madudai dang sai kai aduna ko aikhoigi hameng aduda haibani ba nang ngasidagi hauba ching ngasida ko kari suki dana nang chaning ma famda jinjak taning ma famda nang jinjak tan duna hingba yagani haina aikhoina ko nangon na kari su tawroi haiduna masi hairaba kanda ngasagi hameng ase freedom phangeba masi ching ngasida ko chaning ma famda chalaga jinjak tan gani laining ma famda laigani amo mokti ko ngasagi hameng ase kai adugi mathakta ka khalaga ko masi jinjak tan mani ba ko mataw sumna tawbase ko chinga duda lairiba sayen pumbasina ubani ba uraba kanda mako khanmani kari no tawri sebo haiduna nongmadi ko ikhoigi uche umaibi amana pairak laga ko ikoi kai keno hameng aduda ko hangmani ba mataw karamna kamaina masi thoklibano kamaina tawribano kai asina nangonda chiktriba hat ke tawdriba cha ke tawdriba se kari gino haiduna ngasagi hameng aduna ko mana tawkhiba mayam singdo ikhoigi uche umaibi aduda ko libani ba ko liraba kanda uche umaibi aduna su khanbani ba masu mataw asumna mateng pangani khanduna uche umaibi sena ko mateng pangani khallaka ko nongmadi ko nong kanna chubani ko nong kanna chuba se ubasida ko ngasagi makhada mana yeng tharakpada ikhoigi uchi macha khara ko nong na chotladuna leiba ubani ba uche umaibi tuna khanbani ba masi matang chare ai chalaga mateng pangi khanduna mana chalaga ko uchi macha singdo magi masa manungda ko laga ko nong chubadudagi kanduna thambani ba ngasagi nong chuba se hangkhreba hanglaba kanda uchi macha singdo yeng chotuna leina ubani ba adu uba kanda mana khanbani ba ngahaktang ma khoise omduna thamge madu oiragadi mo khoigi ma hakchang ase kanglagani khanduna ngahak matungda uche umai bisina khanmani ba hojikti thengjalle mkhoi masa se su kanglamlagani yengbada ko mkhoi masa se kangleba ko aduga uche umai bisina hek pai ga haina tawbada ma se pai ba ngamdabani ba ngasagi uche umai bisina ko pai ba ngamdaba segi maram ase karino haibda ko ngasagi uchi macha singdona ko uche umai bidogi masa singdo loina chikthat pani ba maduna maram oiraga uche umai bi ase pai ba ngamdabani ba masigi piklaba wari ase masidai sida tamjaninga ise karino haibda aina ahamada so haibaduni ba punsida ko nangna kanagumba mabulu na tawraba magi phanana bagi khakta khallaba ko mioi ba do madugi matik chabra haibdo hana yengu haibase nangna mateng pangliba mioi ado kai gumba mioi da mateng panggadabani ba uchi gumba mioi gumba da nateba hayeng tawbiman kawba nangna ko kari gumma matamna mateng panglaba ko thauna phaba mi da ko nangi mateng ado kaidongai da kawroi da ba mioi adu da mateng panggadabani ba nangna tawbi khiba nangna magi tamakta khankhiba haibadi ko thajaba yadaba mioi da nangna mateng panglaba ko nangi punsida amangba khakta oigani ba maram asina matam pumbada ko mateng pangbada thauna leiba thauna phaba
nangna pangkhiba mating ado kaidangoi da kawroidaba yenglaga matam pumada mating panguba masi haraga ngasi wari ase mata asida loisinjare kariguma wari sina nungai biba thoklagadi aina ahamada so haijakhibaduni miyamna nungsibiduna channel ase subscribe tawiramu subscribe ki button do nakoigi oina di free ni nakoigi subscribe amamam na aigi punchida ahongba kaya ama pubirai masi haraga masiki wari ase mata asida loisinjare thengnara se gi mathangi video da matam adu phawgi damakta kainarasi bye bye